Hello everyone, assalamu alaikum. Mayam, taxi. Tagi ABC su nuai taba. Haigadara, dogi kedodana layrure. Ngasiji live ngaptang thajarak pani. Mayam kamdoiri nungai ribra. Mayam saksana raba. Manipur ji am Inglamle mayam hujiksi. Video si fazal siang bra amtang yang video mayam ai handai su live kai dagi video post to bokot pa ya da laibani. Ai account se do ngarang de yare. Live si yang ibai sila now sing sound nama di video si clear oi bram tang habiro. Net si nungai tabra nungai bukhang de tam hai bangamdra. Comment ji thoktra. Ado sila now sing sumaina live thajarak budi. Kuire live lang da so adagi social da so ai kedok da to active oi da ba ko du da sum bayam sin nusi dana sumaina live si tharak pani Eramdam da lai bai dai sa kwai pum namak Yamna pungning nusi Yamna ingsi ngam me Manipur ji ko charbo ja sadri fariswang chadri Pam ai isi live thabdi yare khange aduga photo dagi text lang thagat padi lo yare Mayam sana raba aduga miyam da aina hajaning badi ai bu nusibiba friends sing aduga followers sing akhoi gi Eramdam da mayam na nusibidana kanagumna su hek kedobu yawi phone aten messenger du dia khidabani ko aduna ai madugi ma singdo ikra haijaram genani kanagum messenger reply to da taba ko taba waro bigano dagi comment ke pi su lo ya de ko du su waro bigano ai kari guma fo active ya khidabani aduna mayam na su waro biro ine thamjage aduga dum hana dawna hojikti lo yarani mayam adum live te kai dawari sanasi mama tawsi pao eni Eramdam gi phagadaba makoi khana chanaba loi yagani ko adum idominasi kadawege bro ayama thoiba now ai sumpham bani saksa ge toramen ingi eduna chadri ka sagla ga sage no sabai thoi ko hujia yam ingam me Delhi ga Manipur ga yam khena re Delhi su ingore to ingbodo Manipur na kra hele ko Messenger amadi any aigi Facebook ta ke do sing do ma mayam no waro biroi ado messenger da ngang pa sum yam yauri ado sau thok pa nate account ya ki da bane messenger amadi loi everything loi na Facebook gi mari leina mo ya ki da bane na laina accident gi yam no ai da na saumbung gi accident di ofum khara thamba video maina accident angang ani show ga ama khudak ta sibe do gi matang da WhatsApp group ta gi video ma theng nei masin ngai te na aina voice to hapani video dona WhatsApp group te pabuni Chiranjit haibara Chiranjit maitham haiba male mahakna copyright strike am tawsalaga aigi da thajale ai ma messenger su phawna bani ko message su phawna bani do ai kakthal loi su video do kakthal ke ai di nuai ta bagi sum angang sing du da gari sing ni ngam khungat pi da tawbo du ge nuai ta na sum thagat ki ni madu ai pangal ni mete ni haibagi leite na in hai ki bani ba ado ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯩꯗꯧꯕꯗꯨꯗ ꯃꯥꯅ ꯀꯣꯄꯤꯔꯥꯏꯠ ꯂꯩ ꯅꯨꯡꯗꯥꯡꯗ ꯑꯩꯒ ꯋꯥꯏ ꯑꯃ ꯊꯣꯏꯕ ꯅꯪꯒꯤꯗꯣ ꯑꯦꯗ ꯇꯧꯈꯤꯕꯅꯦ ꯅꯪꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄꯗ ꯑꯩ ꯍꯥꯞꯆꯜꯂꯛꯈꯤꯕꯅꯤ ꯌꯥꯝ ꯏꯪꯉꯦ
ꯂꯥꯏꯔꯕ ꯌꯨꯝꯗ ꯌꯧꯖꯔꯦ ꯃꯌꯥꯝ ꯋꯥꯏ ꯑꯦꯝ ꯑꯊꯣꯏꯕ ꯅꯪꯒꯤꯗꯣ ꯑꯩꯅ ꯔꯤꯀ꯭ꯋꯦꯁꯇꯣ ꯑꯣ ꯌꯥꯔ ꯃꯥꯜꯂꯦ ꯏꯅꯥꯎ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯪꯕ꯭ꯔꯣ ꯗꯦꯜꯂꯤꯗ ꯑꯗꯣ ꯗꯦꯜꯂꯤ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯌꯧꯔꯛꯑꯦ ꯃꯅꯤꯄꯨꯔ ꯂꯩꯕ꯭ꯔꯣ ꯑꯥꯎ ꯂꯩꯌꯦ ꯂꯩꯌꯦ ꯌꯨꯝꯗ ꯂꯩ ꯎꯝ ꯑꯩ ꯐꯦꯁꯕꯨꯛꯁꯤ ꯌꯥꯗꯕꯩꯅꯦ ꯑꯩꯅ ꯑꯞꯗꯦꯠ ꯑꯝꯇ ꯐꯦꯁꯕꯨꯛꯇ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯤꯗꯣ ꯑꯗꯨꯅꯦ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤꯗꯤ ꯎꯗꯦ ꯍꯥꯏꯗꯤ ꯉꯔꯥꯡꯗꯤ ꯁꯚꯦꯟ ꯗꯦꯖ ꯂꯣꯏꯔꯛꯏꯁꯦ ꯌꯥꯗ꯭ꯔꯦ ꯉꯔꯥꯡꯗꯤ ꯌꯥꯔꯛꯄꯅꯦ 7 ꯗꯦꯖꯇ ꯌꯥꯈꯤꯗ꯭ꯔꯦ ꯑꯣ ꯑꯃꯨꯛꯇꯪ ꯎꯅꯅꯤꯡꯉꯦ ꯀꯩ ꯍꯥꯏꯁꯦ ꯏꯛꯕꯥꯜ ꯂꯥꯛꯄꯤꯌꯣ ꯂꯥꯛꯄꯤꯌꯣ ꯋꯦꯜꯀꯝ ꯂꯥꯛꯅꯔꯤ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨꯀꯣ ꯑꯦꯅꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯂꯥꯛꯏ ꯄꯥꯉꯜꯁꯨ ꯂꯥꯛꯏ ꯑꯗꯣ ꯁꯤꯁꯇꯔ ꯃꯌꯥꯝꯁꯨ ꯂꯥꯛꯏ ꯕ꯭ꯔꯗꯔꯁꯤꯡꯁꯨ ꯂꯥꯛꯏ ꯑꯗꯒꯤ ꯌꯨꯝꯗ ꯑꯪꯀꯜꯁꯤꯡ ꯂꯥꯛꯏ ꯂꯩꯕ꯭ꯔꯣ ꯂꯣꯏ ꯂꯥꯛꯄꯤꯌꯨ ꯕ꯭ꯔꯣꯁꯦ ꯃꯌꯥꯝ ꯎꯅꯁꯤ ꯑꯦꯕ꯭ꯔꯤꯊꯤꯡ ꯑꯦꯕ꯭ꯔꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯌꯨꯠꯁꯤꯡ ꯂꯣꯏꯅ ꯂꯥꯛꯄꯤꯌꯨ ꯎꯅꯁꯤ ꯑꯩꯗꯤ ꯁꯦꯡꯅ ꯍꯧꯖꯤꯛꯁꯤ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯩ ꯕꯕꯥꯒꯤ ꯕꯕꯥ ꯌꯨꯝ ꯄꯨꯊꯔ ꯂꯩ ꯍꯧꯖꯤꯛꯁꯤ ꯃꯥꯒꯤ ꯀꯩꯀꯩ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯈꯔ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯀꯣꯜ ꯍꯥꯟꯅ ꯑꯗꯨꯝ ꯃꯦꯁꯦꯟꯖꯔꯗ ꯀꯩ ꯊꯥꯔꯛꯄ ꯑꯩ ꯑꯗꯨꯝ ꯍꯟꯖꯔꯛꯀꯦ ꯑꯗꯨꯕꯨ ꯊꯦꯡꯕ ꯉꯟꯕꯗꯤ ꯋꯥꯔꯧꯕꯤꯔꯣꯏꯅ ꯑꯩ ꯊꯝꯖꯒꯦ ꯃꯌꯥꯝ ꯂꯥꯛꯄ ꯀꯩꯗꯧꯔꯛꯄꯅꯤꯅ ꯅꯥꯕ ꯈꯔ ꯐꯔꯕꯣ ꯕꯕꯥꯒꯤꯁꯤ ꯐꯔꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯐꯗ꯭ꯔꯤ ꯑꯍꯜ ꯑꯣꯏꯕꯅꯔꯀꯣ ꯎꯝ ꯑꯗꯨꯅ ꯈꯔ ꯐꯗ꯭ꯔꯤ ꯁꯔꯨꯗꯨ ꯇꯔꯨꯛ ꯇꯔꯦꯠ ꯇꯦꯛꯈꯤꯕꯅꯦꯅ ꯎꯄꯥꯏ ꯁꯤ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯁꯔꯨ ꯀꯌꯥ ꯂꯤꯛ ꯁꯔꯨꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯦꯛꯏꯁꯦ ꯂꯤꯛꯀꯤ ꯁꯔꯨꯁꯨ ꯍꯨꯝꯗꯥꯡ ꯁꯔꯨ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯁꯨ ꯎꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯎꯕ ꯀꯥꯟꯗ ꯌꯨꯝꯗ ꯎꯝ ꯂꯩꯔꯤꯕꯣ ꯏꯌꯥꯝꯕ ꯍꯧꯖꯤꯛ ꯂꯩ ꯌꯨꯝꯗ ꯂꯩ ꯀꯣꯏꯊꯣꯔꯛꯀꯦ ꯂꯩꯔꯝꯃꯨꯅꯦ ꯍꯣꯏ ꯍꯣꯏ ꯀꯣꯏꯊꯣꯔꯛꯑꯣ ꯂꯥꯛꯏ ꯃꯌꯥꯝꯁꯨ ꯂꯥꯛꯏ ꯂꯥꯛꯑꯣ ꯂꯣꯏ ꯂꯥꯛꯑꯣ ꯑꯩꯗꯤ ꯐꯦꯁꯕꯨꯛ ꯌꯥꯈꯤꯗ꯭ꯔꯦꯅ ꯏꯌꯥꯝꯕꯒꯤ ꯍꯥꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯃꯦꯁꯦꯁ ꯊꯥꯕꯒ ꯌꯥꯔꯔꯣꯏꯗ꯭ꯔꯥꯅ ꯈꯟꯕꯅꯦ ꯑꯗꯨꯝ ꯃꯦꯁꯦꯟꯖꯔ ꯑꯜꯂꯝꯕ꯭ꯔꯣ ꯀꯩꯀꯩꯗꯤ ꯂꯣꯏ ꯌꯦꯟꯖꯥꯡ ꯌꯥꯅꯔꯝꯃꯅꯤ ꯍꯥꯎꯈꯤꯕ꯭ꯔꯣ ꯑꯂꯝ ꯑꯩ ꯆꯥꯗ꯭ꯔꯤ ꯏꯪꯉꯦꯅ ꯈꯥꯡꯉꯦ ꯑꯩꯈꯣꯏꯗꯤ ꯑꯥꯗ ꯄꯨꯡ ꯑꯃ ꯁ꯭ꯋꯥꯏꯗ 12:30 ꯑꯃꯗ ꯆꯥꯏ ꯑꯗꯣ ꯍꯩꯅꯕꯤꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯏꯪꯁꯨ ꯏꯪꯕꯁꯤꯗ ꯀꯩꯗꯧꯗꯦ ꯏꯇꯩꯃꯗꯤ ꯂꯥꯛꯇ꯭ꯔꯣ ꯂꯥꯛꯑꯦ ꯂꯣꯏ ꯂꯥꯛꯑꯦ ꯎꯝ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯉꯤꯕ ꯏꯟꯖꯥꯡ ꯑꯩ ꯈꯪꯗꯦ ꯀꯩ ꯊꯣꯡꯉꯤꯅꯣ ꯀꯤꯆꯟꯒꯤ ꯋꯥꯔꯤꯁꯤ ꯊꯣꯡꯉꯝꯕ ꯑꯃ ꯆꯥꯕ ꯇꯥꯕꯅꯤ ꯃꯥꯅꯤ ꯂꯥꯏꯚ ꯊꯥꯔꯤꯉꯩꯗ ꯐꯣꯟ ꯇꯧꯁꯜꯂꯛꯄꯁꯨ ꯌꯥꯎꯔꯦ ꯃꯌꯥꯝ ꯉꯥꯛ ꯂꯩꯔ ꯇꯧꯕꯤꯔꯛꯑꯣ ꯀꯔꯝ ꯀꯥꯟ ꯂꯥꯛꯏꯃꯣ ꯏꯌꯥꯝꯕ ꯑꯥ ꯀꯔꯝ ꯀꯥꯟ ꯂꯥꯛꯏꯃꯣꯕ ꯑꯩ ꯅꯍꯥꯟ ꯂꯥꯛꯄꯅꯤ ꯀꯩꯅꯣ ꯆꯞꯈ꯭ꯔꯕꯁꯤꯅ ꯐꯣꯟ ꯂꯥꯛꯁꯜꯂꯦ ꯑꯗꯨꯅꯅꯤ ꯑꯣ ꯑꯩ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩ ꯃꯌꯥꯝꯗ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯌꯥꯗꯕꯅꯤꯅ ꯑꯩꯅ ꯋꯥꯐꯝ ꯊꯝꯕ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯀꯩꯗꯧꯈꯤꯕꯁꯤꯡꯗꯨ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ ꯃꯔꯝꯗꯤ ꯑꯩꯒꯤ ꯀꯔꯤꯁꯤ ꯑꯦꯀꯥꯎꯟꯁꯤ ꯌꯥꯈꯤꯗꯕꯅꯦ ꯑꯗꯣ ꯑꯞꯗꯦꯠ ꯑꯝꯇ ꯇꯧꯕ ꯅꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯏꯁꯇꯦꯇꯁꯇ ꯀꯔꯤꯗ ꯑꯗꯨꯗꯒꯤ ꯒ꯭ꯔꯨꯞꯇ ꯄꯨꯟꯕꯁꯤꯡꯗꯗꯤ ꯑꯗꯨꯝ ꯊꯝꯈꯤꯕꯅꯤ ꯕ꯭ꯔꯣꯔꯤꯌꯥꯜꯁꯤꯡ ꯕꯕꯥ ꯑꯗꯣ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯕꯕꯥꯁꯤ ꯑꯩꯈꯣꯏꯒꯤ ꯁꯔꯨ ꯇꯦꯛꯄꯅꯤ ꯑꯗꯨꯒ ꯃꯥꯁꯤ ꯑꯦꯛꯁꯤꯗꯦꯟꯅꯤ ꯁꯣꯏꯕꯅꯤ ꯅꯪꯗꯤ ꯆꯥꯔꯕ꯭ꯔꯥ ꯑꯩꯔꯣ ꯎꯝ ꯆꯥꯔꯦ ꯑꯣ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯕ ꯏꯟꯁꯥꯡꯁꯦ ꯃꯈꯥ ꯏꯔꯣꯜ ꯑꯣꯏꯅ ꯇꯧꯋꯤꯗ ꯑꯣ ꯑꯁ ꯁꯥꯎꯗꯤꯗ ꯂꯩꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯀꯃꯦꯟꯗꯒ ꯊꯤꯅ ꯉꯥꯡꯉꯛꯑꯦꯕꯀꯣ ꯅꯁꯤꯔꯗꯣ ꯑꯗꯨꯗꯣ ꯃꯣꯏ ꯋꯥꯔꯤꯗꯣ ꯏꯌꯥꯝꯕ ꯇꯣꯛꯑꯣꯗ ꯍꯥ ꯃꯣꯏ ꯋꯥꯔꯤꯗꯨ ꯇꯣꯛꯑꯣꯕ ꯅꯩꯅꯔꯨꯅꯣꯕ ꯑꯩꯅ ꯊꯤꯅ ꯉꯥꯡꯈ꯭ꯔꯕꯅꯦ ꯀꯁꯥꯔ ꯃꯣꯏꯗꯤ ꯃꯆꯥꯅꯦꯕ ꯑꯗꯨ ꯉꯥꯡꯒꯅꯨ ꯍꯥꯏꯇꯔꯦ ꯑꯗꯨ ꯀꯁꯥꯔ ꯃꯣꯏ ꯃꯆꯥꯅꯦ ꯋꯥꯔꯤꯗꯨ ꯍꯥꯏꯔꯒ ꯁꯥꯎꯔꯅꯨ ꯈꯥꯡꯉꯦ
ꯑꯃꯅ ꯇꯧꯔꯒ ꯂꯣꯏ ꯄꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯣ ꯃꯣꯏ ꯋꯥꯔꯤꯁꯤ ꯄꯨꯁꯜꯂꯛꯀꯅꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯖꯅꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯈꯤꯕꯅꯦꯕ ꯎꯝ ꯐꯣꯟ ꯂꯥꯛꯈꯤꯕꯩꯔꯣ ꯁꯤꯃ ꯎꯗ꯭ꯔꯤꯁꯦ ꯅꯪꯒꯤ ꯐꯣꯟꯗꯣ ꯀꯩ ꯐꯣꯟꯅꯣ ꯍꯥ ꯑꯩꯒꯤꯗꯗꯤ ꯂꯣꯏ ꯎꯏꯌꯦꯕ ꯀꯔꯝꯕꯅ ꯍꯥꯏꯕꯗꯣ ꯇꯥꯗ꯭ꯔꯕꯣ ꯑꯣ ꯃꯌꯥꯝ ꯂꯥꯏꯐꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯒꯤ ꯂꯥꯏꯐꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯤ ꯊꯥꯒꯠꯄ ꯌꯥꯗ꯭ꯔꯤ ꯑꯃꯨꯛ ꯂꯥꯏꯐꯇ ꯑꯗꯨꯝ ꯉꯜꯂꯛ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯗꯨꯝ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯪꯅꯁꯤ ꯃꯌꯥꯝ ꯑꯩꯁꯨ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯑꯣꯏꯔꯦ ꯂꯥꯏꯐꯁꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯏꯅꯥꯎꯁꯤꯡꯅ ꯌꯥꯗ꯭ꯔꯤꯕꯣ ꯍꯥꯏꯁꯦ ꯆꯥꯎ ꯆꯥꯗ꯭ꯔꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯩ ꯂꯥꯛꯄꯗ ꯋꯥꯆꯞꯇ ꯀꯩꯗ ꯇꯥꯕꯁꯤꯡꯗꯤ ꯀꯩꯗꯧꯕꯤ ꯑꯗꯨ ꯐꯦꯁꯕꯨꯛꯇ ꯀꯩꯗꯧꯕꯁꯤꯡ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯁꯤ ꯍꯥꯟꯅꯗꯧꯗ ꯑꯗꯨꯝ ꯑꯦꯛꯇꯤꯚ ꯑꯣꯏꯔꯛꯑꯅꯤꯀꯣ ꯃꯌꯥꯝ ꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯐꯦꯁꯕꯨꯛꯇ ꯑꯩ ꯂꯥꯛꯄꯒꯤ ꯄꯣꯁ ꯇꯧꯕꯗ ꯀꯃꯦꯟꯗ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯑꯗꯨ ꯑꯁꯤꯅ ꯀꯃꯦꯟ ꯇꯧꯕꯤꯔꯤꯕ ꯑꯗꯒꯤ ꯃꯤ ꯍꯥꯠꯄꯒꯤ ꯃꯥꯟꯕꯒꯤ ꯀꯃꯦꯟ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯗꯒꯤ ꯎꯖꯩ ꯑꯗꯨꯒ ꯄꯥꯉꯟꯗꯒꯤꯁꯨ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯌꯥꯎꯔꯤ ꯑꯩ ꯋꯥꯁꯨ ꯌꯥꯝꯅ ꯍꯥꯏꯖꯔꯣꯏ ꯅꯈꯣꯏꯒ ꯃꯥꯟꯁꯨ ꯃꯥꯟꯖꯔꯣꯏ ꯑꯗꯨꯕꯨ ꯄꯣꯏꯟ ꯑꯃꯈꯛꯇꯪ ꯍꯥꯏꯔꯝꯒꯦ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟꯁꯦ ꯁꯤꯅ ꯉꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯒ ꯊꯝꯈꯤꯕ ꯔꯦꯀꯣꯔꯠꯁꯦ ꯃꯁꯤꯒꯤ ꯔꯤꯌꯦꯛꯁꯟ ꯁꯣꯏꯗꯅ ꯂꯥꯛꯄꯅꯤ ꯃꯁꯤꯃ ꯀꯥꯎꯕꯤꯒꯅꯨ ꯃꯈꯥꯗ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯖꯔꯔꯣꯏ ꯅꯁꯥ ꯅꯁꯥꯅ ꯈꯜꯂꯒ ꯀꯃꯦꯟ ꯇꯧ ꯅꯁꯥ ꯅꯁꯥꯅ ꯈꯜꯂꯒ ꯀꯦꯞꯁꯟꯗ ꯑꯩꯒꯤ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯩ ꯀꯣꯄꯤꯔꯥꯏꯠ ꯑꯃꯐꯥꯎ ꯇꯧꯗꯕꯅꯤ ꯑꯗꯨꯒ ꯇꯉꯥꯏ ꯐꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯅꯠꯇ꯭ꯔꯒ ꯐꯣꯇꯣꯁꯤꯡ ꯇꯧꯕꯁꯨ ꯑꯗꯨꯝ ꯃꯇꯥꯡ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯕ꯭ꯂꯣꯒꯔ ꯑꯣꯏꯔꯤꯕꯁꯤꯡꯗ ꯀꯣꯄꯤꯔꯥꯏꯠ ꯄꯤꯔꯛꯀꯅꯤ ꯃꯁꯤꯃꯁꯨ ꯀꯥꯎꯕꯤꯒꯅꯨ ꯃꯔꯝꯗꯤ ꯅꯈꯣꯏꯒꯤ ꯁꯥꯟꯅꯄꯣꯠ ꯅꯠꯇꯦ ꯑꯩꯈꯣꯏꯁꯤ ꯑꯗꯨꯅ ꯅꯈꯣꯏꯁꯤꯡꯗꯣ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯗꯨꯗ ꯅꯣꯏꯅ ꯐꯖꯔꯒ ꯇꯥꯕꯗ ꯁꯃꯥꯖꯇ ꯀꯥꯟꯅꯕ ꯑꯣꯏꯗꯤ ꯂꯧꯁꯤꯜꯂꯒ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯅ ꯑꯩꯈꯣꯏ ꯊꯝꯖꯕꯅꯤ ꯑꯩꯈꯣꯏ ꯃꯗꯨꯗ ꯃꯤ ꯌꯥꯝꯅ ꯌꯦꯡꯅꯕ ꯌꯦꯡꯗꯅꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯗ ꯅꯈꯣꯏꯅ ꯑꯃꯨꯛꯀ ꯑꯩꯒꯤ ꯄꯣꯁꯇꯨꯕꯨ ꯀꯦꯞꯁꯟꯗꯒ ꯑꯗꯨꯒ ꯁꯤ ꯀꯥꯏꯅ ꯏꯔꯤꯕ ꯃꯌꯥꯝꯗꯣ ꯃꯇꯨꯡꯗꯤ ꯇꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯗ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯁꯨ ꯌꯥꯝ ꯌꯥꯎꯔꯤ ꯄꯥꯉꯜꯗꯁꯨ ꯌꯥꯎꯏ ꯑꯦꯅꯤ ꯑꯇꯣꯞꯄ ꯖꯥꯇꯤꯗꯩꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯗꯧ ꯃꯤꯑꯣꯏꯕꯁꯤ ꯀꯥꯜꯂꯁꯨ ꯐꯨꯏ ꯀꯥꯟꯗꯁꯨ ꯐꯨꯏ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯅꯈꯣꯏ ꯈꯔꯗꯣ ꯑꯩ ꯑꯗꯨꯝ ꯃꯁꯛ ꯈꯪꯉꯤ ꯅꯈꯣꯏꯅ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈꯤ ꯑꯗꯨꯒ ꯃꯇꯨꯡꯗ ꯀꯔꯤ ꯍꯥꯏꯈꯤ ꯂꯣꯏ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯁꯤ ꯑꯆꯨꯝꯕ ꯐꯕꯒꯤ ꯋꯥꯈꯜ ꯈꯜꯂꯗꯤ ꯂꯣꯏ ꯐꯕꯅꯤ ꯐꯠꯇꯕꯒꯤ ꯋꯥꯈꯜ ꯈꯜꯂꯗꯤ ꯐꯠꯇꯕꯗ ꯂꯣꯏ ꯆꯠꯄꯅꯤ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁꯅꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯨꯟꯅꯔꯒ ꯂꯩꯔꯣꯏꯁꯤ ꯏꯔꯝꯗꯝꯒꯤ ꯑꯄꯨꯟꯕ ꯌꯨꯅꯤꯇꯤ ꯑꯃ ꯁꯥꯒꯠꯄ ꯅꯨꯡꯁꯤꯅꯕ ꯖꯥꯇꯤ ꯐꯨꯔꯨꯞ ꯈꯥꯏꯗꯅ ꯃꯅꯤꯄꯨꯔ ꯑꯃ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯃ ꯁꯥꯒꯠꯄꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯌꯥꯎꯃꯤꯟꯅꯁꯤ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯅꯦꯒꯦꯇꯤꯞ ꯀꯃꯦꯟ ꯄꯤꯔꯤꯕ ꯅꯈꯣꯏ ꯑꯗꯨꯝ ꯂꯥꯏꯐꯀꯤ ꯄꯤꯔꯅꯤ ꯍꯥꯏꯔꯒꯗꯤ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯑꯗꯨꯕꯨ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯄꯣꯠꯇꯣ ꯑꯗꯨꯗꯨꯝꯗꯤ ꯀꯥꯎꯕꯤꯒꯅꯨ ꯕ꯭ꯔꯣ ꯃꯤꯃꯥꯅꯅ ꯉꯝꯗꯕ ꯃꯤꯅ ꯍꯥꯏꯕ ꯋꯥꯕꯨ ꯍꯥꯏꯖꯁꯅꯨ ꯋꯥꯔꯒ ꯇꯣꯛꯆꯈꯤꯅꯤ ꯖꯅꯤ ꯕ꯭ꯔꯣ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯉꯁꯤꯒꯤꯗꯤ ꯂꯥꯏꯚꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯏꯅꯥꯎ ꯑꯃꯁꯨ ꯇꯠꯈ꯭ꯔꯕ ꯃꯥꯜꯂꯦꯀꯣ ꯃꯥꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯤꯌꯥꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯉꯁꯤ ꯂꯥꯏꯚꯁꯤꯗꯤ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯊꯥꯕ ꯂꯥꯏꯚꯅꯤ ꯑꯗ ꯃꯌꯥꯝꯅ ꯑꯦꯅꯤ ꯑꯩꯒꯤ ꯐꯣꯂꯣꯋꯔ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯤꯖꯥ ꯏꯃꯥ ꯏꯕꯦꯟ ꯁꯤꯁꯇꯔ ꯕ꯭ꯔꯗꯔ ꯂꯣꯏꯅꯃꯛꯇ ꯌꯧꯅꯕ ꯉꯁꯤ ꯂꯥꯏꯚꯁꯦ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯣꯅ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤ ꯋꯥꯟ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯅ ꯌꯥꯏꯐꯔꯦ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ